Kakching leiba Ima Hospital na Matam Manghanbadagi Khamranshel Tontang Kanba Ngamhoudabani Haina mahak loinabi Shangnaidar Tontang na Maral Sirakli ngasi paumi singaunaba amada Shangnaidar Tontang na hai tha asigi kulhumdoigi numidang pung 10:30 tabada mahaki mapuroiba si Thabak narakpadagi Kakching kaithel leiba Ima Hospital da pukhalakibani hospital aduda ECG yauna test kaya tawduna yenglaba matung heart attack ni haiba khangba ngamki ahing aduma hospital aduda test tawribani amadi layeng chatharibani haiduna doctor singna thamki mathangi nimitta Imphal da leiba hospital amada puduna layeng jage hairubada test tawgadaba yamna watli haiduna test mathang tawhanduna thamki ayuk pung 9 khara helakpa duaida siza hospital da pukatuna laikannana bahonaki Adubu ngayhak laikan naramlaga mahak laikide heart attack ki treatment tawna ba ko chukulai matik chana leitaba Ima Hospital na mahaki mapuroi ba kanba yabagi matam golden hour adu manghanbadagi Kanba Ngamhoudabani thawong asi akan mamong da condemn tawbaga loinana thawdo asigi matangda Kakching police station da FIR ama loss tawbaga loinana consumer court asu wakatlagani haina mahakna makata na fongdoki Thabak nabu gidamak tapikhat pamatamda heart attack ne hausimo ECG lawraga diagnosis tawkre adu da moina 12 hours adum thamdaga laikhibagi damak tama CCTV ne hause mang delay tawramda seizure na tawra sky de kun refer tawramladi kandu ya hause aisi hanadi मोन दिले तो हाउ से दिले ने ने खंदे दबो एगी इनाउ डॉक्टर इनि येंगम तमसिदा एमआई का हार्ट अटैक से दक्रम हाउ मोन 9 hours थम्बा हाउ से मोन येंगम तमसिदा कमली आबमी ने दो इमा हॉस्पिटल सी हनके सी जगह खलक जो स्ट्रेन है मोन हाइबा अदुना याम नुआइरक